si angang po polo de kan da hosiki hariba post delivery matamda chak pizabada mase nga kangba de thom na tawra pizza sum myam ama thoise doctor gi or natroge health practitioner site gi post delivery to matamda kaino gi na normal gi na karam kind right after delivery saba yadori ra or natroga cs gi na karam kind cha ga toino duga my diet sin ka yu da munusan normal dadi right after delivery cha yare kaino da khoina kemta mahon the procedure to gide makha lemba khatane but cesarean dadi minimum da according to direct the higher the 8 hours saiba ko 8 hours se gidum chawe yare you khana asai khona spinal anesthesia thabse mai by 3 to 4 hours na effect so loi grane ba anesthesia thabse ge we have the quick intestine je paralyzed to ga laiba and adugi matam da sa saladi my side movement to dramina when hagalaga okhalaga aspirate to wide hazalaga lungs ga sangradi when aspiration je phatte ba ko aduna 8 hours later gadi adum chaba hobadi ai but normally when some follow to haigadra ko isingo adu mahimanai pithak pa hawe by usually by 6 to 8 hours to come mahimanai dum pithak pa hawe aduga magi bowel movement lag haida kono stethoscope ta taraga magi intestine ding bagi mukhon ta man nushit kumba khaiba horobadi ma pangsam hobe yar okay sina cs ki ne ba aduga diet sidi koina sagi high protein diets ko dum kan to advice to ena da mana sagi pregnancy gi changes me am leire adagi di koina sagi labor gi stress me am leire sida koina muscle contraction to ko pa ko cs to di kitang handare ko muscle contraction to ko ba to sida magi ko power me am low story ne ba high glucose ke ka adagi di magi protein me am sigi level se pas low story ne ba duna koina high protein diet recommend to eduga recovery this even any operative procedure recovery is a protein am darkar ana protein je adugidi pizza pai mahimanai se mahimanai di am thakada ba mahimanai se koina even mama ka tangi natna macha ki bo breast milk se mahimanai thak pasin hen thok po hele ba aduna koina warm water gum thainge or so when mahimanai hek charinge mama the breast milk thok pasi hela kane ba for example koina kangsoi gum ba isu ma pizza se sidum pizza ba ya sidum pizza ba ya right after delivery gi normal delivery gi oina aduga cs ki budi hauze hariba 8 hours ki matung se ga complication atai tholok na bagi damak tene aduga atopa mana doctor spice da jiki sis na su thu na ko gi first breast milk de tholok pa ge tum ki chance wang ga do ri ne ba aduga atopa mana doctor spice da khangjaning basi angang po ba post delivery matung sida mama sina or natraga movement mana to ba matam da or natraga po chei heavy objects kumba thang ba or natraga ising thang ba sum ba se amna to ganu kaina haibigi sumaina leiba so that my entire body is the was silly banina mama se de hena tung the future complications lakani haiba lady se si chumme na lobu ya ma de si chumme hena da koina pregnancy si da changes haiba bu aina hosik pregnant oidring da leiba matam siga pregnancy da changes me amje loina brain dagi horaga heart dagi kai dagi even lungs kidney loina magi metabolism je loina change sabba ko si amuk man angang pokra matung da hanjalapu matam je 6 weeks samba 6 to 8 kuna 45 days hainari se ko thama makhai gi hainari se duna sigi recovery matam je ni and koina magi recover to drink da koina mukshan ba khosan ba hana gi normal pregnant oi drink ta to saladi fully recover to ngam horoi haba gi da maktani sidi chumme 45 6 weeks di koina mama ji recover to le timing bibi ka da okay sigi simadi yamna thajana na lady basisu adum follow to ra sakpi da gadi nopi oi bi singi da su hena phaba to oi da happening and lo shelak pise doctor da gi ngasi se am interesting oi ba nopi oi bi singi da su hena ngasi gi ko gi topic se taraga ana kana bado phangam gari haina so thamjai adu khanjai aduga atopa bana lifestyle or natraga health factors da or natraga diet da or whatever exercise ai nga sai panjagi bra adumba mayam se tawragati normal delivery haisina di both for the mother and baby sida su aphaba oigani habagi pot ama leibani na masi encourage tawna ba promote tawna na ba for safe normal delivery sigi damakta doctor na miyam da general in kari advice bini nupi mana hek miron bahorok padagi karigumba hadi man atopa procedure habadi IVF kuma tawba or any other yamna han angang yamna kai gi ba khot gi ba nataba nat targadi hek miron badagi hauna akoina chaba thakpada su khona
ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯁꯨꯅ 2/3 ꯑꯗꯨꯒ ꯐꯦꯠ ꯀ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯀꯁꯤꯅ 1/3 ꯀꯨꯝꯕ ꯑꯗꯩ ꯁꯤꯗꯒꯤꯗꯤ ꯅꯠꯁ ꯀꯨꯝꯕ ꯗ ꯐ꯭ꯔꯨꯠꯁ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯆꯥꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯝꯇꯥꯏꯝꯁ ꯃꯈꯣꯝ ꯊꯣꯛꯄ ꯄꯣꯠ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯋꯥꯊꯕꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯋꯥꯊꯕꯤ ꯑꯁꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯝꯇꯥꯏꯝꯁ ꯄꯥꯏꯅꯦꯄꯜꯁꯨ ꯍꯥꯏ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯈꯔ ꯆꯥꯒꯅꯣꯗꯤ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗ ꯑꯦꯟꯖꯥꯏꯝ ꯈꯔ ꯌꯥꯎꯔꯤ ꯄꯨꯛ ꯌꯦꯛꯀꯟꯕ ꯈꯣꯠꯄꯒꯟꯕ ꯑꯗꯒꯤꯗꯤ ꯃꯈꯣꯝ ꯊꯣꯛꯄ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯕꯣꯔꯇꯤꯐꯤꯁꯤꯌꯟ ꯑꯣꯏꯅ ꯊꯥꯏꯅꯒ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩ ꯁꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯏꯁꯥꯅ ꯁꯤꯒꯨꯝꯕ ꯆꯥꯗꯕ ꯑꯗꯨꯒ ꯏꯁꯥꯅ ꯍꯩꯅꯗꯕ ꯁꯤ ꯆꯥꯔꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯄꯣꯠ ꯅꯠꯇ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯆꯥꯕ ꯊꯛꯄ ꯌꯥꯏ ꯃꯤꯔꯣꯟꯕ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯏꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯁꯥꯖꯦꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯏꯗꯤ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯏꯁꯥꯁꯦ ꯂꯦꯡꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯕꯤꯌꯨ ꯍꯤꯞꯆꯟꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯕꯣꯗꯤ ꯉꯁꯥꯏꯒꯤ ꯕꯣꯗꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯉꯝꯅꯕꯒꯤ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯥ ꯍꯦꯟꯅꯁꯨ ꯆꯥꯁꯤꯟꯕꯤꯒꯅꯨ ꯑꯦꯗꯤꯀ꯭ꯋꯦꯠ ꯗꯥꯏꯠ ꯁꯐꯤꯁꯤꯌꯦꯟ ꯗꯥꯏꯠ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯋꯦꯠ ꯒꯦꯟ ꯇꯧꯔꯤꯁꯦ ꯌꯨꯖ꯭ꯋꯦꯂꯤ ꯍꯥꯏꯅꯕ ꯃꯇꯝꯗ 11 to 12 kgꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯍꯦꯟꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯠꯁꯀꯨꯝꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯟ ꯗꯦꯕꯂꯞꯃꯦꯟꯗ ꯑꯗꯒꯤꯗꯤ ꯍꯦꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯠ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯍꯣꯔꯦꯟ ꯊꯥ ꯁꯨꯔꯛꯄ ꯃꯇꯝꯗ ꯄꯦꯜꯕꯤꯛꯀꯤ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯃꯨꯚꯃꯦꯟ ꯐꯖꯅ ꯂꯩꯅꯅꯕ ꯔꯤꯂꯦꯛꯁ ꯇꯧꯅꯕ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯨꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯁꯨꯕꯗ ꯋꯥꯏ ꯇꯩꯌꯨ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯅꯤꯡꯒꯥꯡ ꯐꯝꯃꯒ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯝꯁꯦ ꯂꯧꯊꯣꯛꯍꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯦꯛꯁꯔꯁꯥꯏꯁꯅꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯇꯧꯕꯤꯗꯨꯅ ꯅꯣꯔꯃꯦꯜꯒ ꯁꯤꯖꯦꯔꯤꯌꯟꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄꯣꯛꯄꯁꯤꯅ ꯍꯦꯟꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯒꯤꯗꯃꯛꯇ ꯐꯩ ꯍꯥꯏꯅ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯁꯤꯖꯦꯔꯤꯌꯟꯅ ꯐꯩꯅ ꯈꯜꯂꯁꯨ ꯅꯣꯔꯃꯦꯜ ꯍꯦꯟꯅ ꯐꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯄꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯑꯗꯨꯒ ꯐꯣꯔ ꯗ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯃꯒꯤ ꯑꯣꯏꯅꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝꯕꯅꯦ ꯑꯗꯨꯒ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯍꯪꯕꯗ ꯆꯤꯊꯍꯧꯖꯕ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯒ ꯗꯥꯏꯠꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯗꯦꯂꯤꯚꯔꯤꯒꯤ ꯗꯥꯏꯠꯁꯤꯗꯗꯤ ꯌꯦꯡꯉꯀꯥꯟꯗ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯈꯤꯕ ꯍꯥꯏ ꯄ꯭ꯔꯣꯇꯤन ꯁꯤꯗꯤ ꯆꯥꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯣꯟꯁꯦꯞꯁꯟ ꯍꯥꯏꯅ ꯂꯧꯒꯗꯧꯔꯤꯔꯥ ꯉꯥꯔꯤꯒꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯦꯛꯀꯨꯝꯕ ꯆꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯖꯣꯟꯗꯤꯁ ꯅꯥꯔꯛꯏ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯁꯤ ꯀꯔꯝꯍꯥꯏꯅ ꯈꯪꯕꯤꯒꯦ ꯑꯦꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯣꯟꯗꯤꯁ ꯍꯥꯏꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯁꯤꯁꯦ ꯃꯌꯥꯝꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯣꯏꯕꯒꯤꯅꯤꯀꯣ ꯃꯃꯥꯒ ꯃꯆꯥꯒꯁꯦ ꯈꯣꯏꯔꯤꯅ ꯁꯝꯅꯔꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯉꯩꯁꯤꯗ ꯃꯃꯥꯒꯤ ꯏꯅꯦꯕ ꯃꯉꯣꯟꯗ ꯆꯦꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯈꯣꯏꯔꯤꯁꯦ ꯀꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯁꯤꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯁꯨꯡꯖꯕ ꯍꯧꯔꯛꯇꯣꯏꯅꯦꯕ ꯃꯃꯥ ꯃꯇꯣꯟꯁꯤꯗꯅꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯈꯣꯏꯔꯤꯗ ꯆꯦꯜꯂꯝꯃꯤꯕ ꯃꯃꯥꯒꯤ ꯏꯁꯦ ꯁꯤꯁꯦ ꯀꯥꯏꯊꯔꯛꯀꯅꯦꯕ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯁꯦꯝꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨ ꯀꯥꯏꯊꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯄꯣꯠꯅꯦꯕ ꯖꯣꯟꯗꯤꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯏ ꯀꯥꯏꯊꯔꯛꯄꯗꯨꯅꯦ ꯑꯗꯨꯅ ꯁꯤꯗꯤ ꯌꯦꯔꯨꯝ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯗ ꯁꯣꯏꯗꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯂꯥꯛꯑꯝꯒꯅꯤ ꯂꯦꯚꯦꯜ ꯃꯥꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯌꯦꯔꯨꯝ ꯆꯥꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯉꯥꯔꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗ ꯑꯣꯏꯕꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡꯒꯨꯝꯕ ꯇꯧꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯑꯦꯅꯤ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗ ꯄ꯭ꯔꯗꯛꯁꯀꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯩꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯣꯏꯖꯅꯤꯡ ꯇꯧꯔꯗꯤ ꯑꯣꯕ ꯐꯥꯏꯕ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯗ ꯈꯔ ꯄꯤꯖꯅꯗꯦ ꯑꯣꯀꯦ ꯑꯅꯤꯃꯛꯁꯦ ꯑꯃꯅ ꯉꯥꯔꯤꯒꯤꯁꯤꯅ ꯑꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯆꯠꯇꯣꯏꯅꯤ ꯗꯤꯐꯤꯀꯜꯇꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯕꯨ ꯌꯦꯔꯨꯝ ꯆꯥꯕꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯦꯔꯨꯝꯁꯤꯗꯤ ꯌꯥꯝ ꯂꯩꯇꯦ ꯐꯕ ꯑꯦꯛꯁꯅ ꯕꯦꯁ ꯁꯣꯔꯁ ꯑꯣꯐ ꯄ꯭ꯔꯣꯇꯤꯟ ꯑꯣꯀꯦ ꯔꯤꯆ ꯄ꯭ꯔꯣꯇꯤꯟ ꯗꯥꯏꯠ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤꯁꯦ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ